Ngasi ayuk Singjamei Police Station na konba Singjamei Mayengbam Leikai da Leiba ICICI Bank ki Changpham da Leiba stair da shak-khangdaba shing na high explosive 36 hand grenade ama Thamjillamle hairi. Presna phangba paumugi matungina ngasi ayuk pung 9:30 rom tarakpa duwaida Singjamei Mayengbam Leikai da Leiba ICICI Bank mamangda bom ama Thamjillamle haibaki pau ama Singjamei Police na pangbadagi SDPO Singjamei na luchingba police team ama mafam aduda changsilaktuna mafam adugi phibam yengki bom adu khudong tiningai oibadagi Singjamei Police na Manipur bomb detection and disposal squad ke expert sing kauduna ayuk ki pung 10:05 rom taba duwaida akanba section thoranga loinana bom adu defuse tawraba matung lokhatki bom adu expert singna yengbada detonator yawramde hairi bom adu kanana kari maramgi thamjillambano haiba chapchana khangba ngamdri makha taba logi oiba thabak lokhanabagi damak bom adu Singjamei Police na seize tawkre haina police tagi phongba post na makha tari